URIPOK ACHOM LEIKAI LEIBA Angel Children Hospital da NGARANG NUMIDANGWAIRAM SHAKHANGDABA KHUTLAI PAIBA SINGNA NONGMEI KAPSILLAMBA THOUWONG ADUBU YANINGDABA PHONGDOKLADUNA NGASI URIPOK ACHOM LEIKAI NUPI APUNBA AMADI Angel Hospital gi Doctor AMADI Staff SHINGNA Hospital ASIGI MAMANGDA WAKAT MEEPHAM CHATHAKHRE WAKAT MEEPHAM atuda saruk yakibi URIPOK ACHOM LEIKAI NUPI APUNBA Lupki President Samurai Latpa Modubalana hai ngarang SHAKHANGDABA SINGNA angang singi layingpham hospital asida Nongmei Kapsillamba akia khangnang halamba si yamna laibak thibani karigumba Nongmei maru aduna layingba lakjaba angang singda natraga hospital asigi doctor amade staff singda palam labadi madugi tekcha kanana pugutoribano asumna mi kungna taba mafamda leiba ana laying sangda Nongmei Kapsillamba gi thapak asi matungda chathabigano madugi mahuta wari sanaduna warushin ama puraknaba hotnabiu haina mahakna Phongdokkhre yamna akiba thukatpa nungaitaba yamna khudongthingai oba thongdok amani adugi mathakta sahi trai thoi taom ledagina pokpada ngari ba ngang phawwa sigi hospital se layeng jeduna angang sigi punsi kalibani apagi hospital sigi authority singa haiba SHAKHANGDABA ngang singsiga nungai sangdana ba kayumba nungaitaba leiragasu madu akhagi asawa punama khadaraga yanaba pusan biu akhagi matungda sugumba nungai maru kapsanduna mibu mipa hanba yamna awaba tangtu laita da khangiba punsi sida amuk henna nungaitaba haibadu ohenbiganu haiduna akhoi isa sini phamda khoina haijari matungda khoi URIPOK maikaida sigumba phajadaba yamna tabada nungaitaba thawdong se thon bijanaba khoina isa sini phamji haijari ade hospital ya thoiti jo haijari yanaba porakpiu